Meitei singna buffer zo lansinduna IED plan tawre haiduna ITLF na sanction ki khongjangda miyamna mapung phan saruk yakidri Manipur thukliba conflict asupu lakshinna bani haiduna Meitei amadi Kuki ani ki marakta lengak na thamliba buffer zone sipu ikai khumna da mawongda Meitei singna hairiba buffer zone sipu lansinduna improvised explosive device IED plan tawre haina maral siduna ngarang ITLF na Chusampu district ki manungchanba ti moljangda sanction kiba sit and protest ki khongjingda kukizo miyam na hanegi matawgum na saruk yadabadagi mapung phaba madi mai pakpa khongjanga moiba ngamkhidri haukiba saliba tha sigi kunda Tengnopal district ki manung molnoi kuki khulda yamna singnaningai oiraba mawongda IED ama pokhaibadagi pikliba angang ohum asu opanangki thaudo thukraba matung Chusampu based of indigenous Tribal Leader Forum ITLF na thaudu adubu Meitei singna taishinanaba hotnaba oina buffer zo lansinduna Meitei singna IED plan tawre haiduna press release ama thoktuna ngarang turbung sit and protest ki khongjang sangsilakibane haina lakthoki adubu ngang ikhang khawdana sapsaba maram khangan ba tawduna turbung na pangthokane haina tawramba sit and protest adu moljung da ngarang ayuk pung 10 taba matamdagi hauduna pangthuklagani haina amuk hana nauna press statement thoki ngarang ayo angan madigi hautuna center amadi state force na Chusampu district maru oina sit and protest pangthokkodori ba ti moljangda akhana ba section tharong nakhi ITLF na sinduna ngarang pangthokki ba sit and protest ki khongjang adu hana yengna rubada miyam saruk yabagi sang adu ki matikan takhi dear Meiteis, don't cross the buffer zone. Peace cannot exist under Meitei aggression haibina singba banner sing theatuna pangthokiba sit and protest ki khongjang ado mai pak mangamdana losin kibani panmaya abad English singani ga kungo humdu gi me humdi gi haurakhiba Manipur conflict asina maram oiduna sanglaba sahi ani makha hena relief camps sing singjapam lawduna lairakhiba torbung gi IDP khara legana saliba tha sigi taraga turuk mayum hanjinan ki numitumaki numidangna Kuki narco terrorist singna mapangal kan bom amadi sophisticated weapons sing sizinaduna atat akham laitana nomai kapsinduna torbung Meitei kul sing attack sa tarakhi hana mangjongna namthoktuna thamba man mathangi angan banumi ki ayukta Kukizo council na Kukizo miyam na taliba separate administration gi demand si phangdringai Meitei IDP sing buffer zone da leiba masai gi mayum hanjin hanaba lengana lakhulakti khongthang asi Meitei amadi Kukizo ani gi marakta pamdaba thawdo wathok makhatana thoroknabagi maram oigen henasu press release ama thadorkhibasu laikhrabani angang amagi punsi kannanaba Meitei amadi Kuki gi doctor sing punna thabak tawminakhri haukiba English singani ga kungo humdagi me ahumdigi haurakhiba Manipur gi conflict asina ngasi phawa Meitei amadi Kuki miyam gi marakta punsinba yadana lairakhiba pal adubu pikliba anga amagi punsi kannanaba madi doctor gi profession ethics ngaktuna technology gi kanaba lawduna Meitei amadi Kuki doctor sing amatu oina thabak tawminaduna pikliba anga amagi leng sa thaminakhri haina government pekhatpa rural amadi apikpa hospital sing gi lairiba intensive care unit ICU gi akhanaba project amagi sipna National News Agency NDTV da phongdorakli NDTV na torakpa report amagi matungina hanagi Akhar Chief Technology Officer Prikant Nada Munina Hautuklamba 10-bed ICU project ki chief Besoya loitongbam na Meitei amadi Kuki community ki lairiba doctor singna punna thabak tawminarakibigi matangnasu ehenba wafam kya phongdorakli mangna hai Manipur thukliba conflict asina maram oiduna Meitei amadi Kuki miyam chap manaba mawongda awaba saithin kya ngasi phawba khangduna lakli adubo miyoibigi punsi kandabi yadi haiba wafamda maru oina panam thamduna furup ani gi marakta ngasi phawba medical gi field da lairiba miyoi singna amaga amagi I pau phawnaduna coordination laina thabak tawminaduna lakli haina phongdorakli social media X account da bisoya loitongomna thadorakpa orol amada Jenims Hospital lairiba Meitei critical care specialist amasung Chusampu da lairiba Kuki doctor amadi nursing gi marakta tattana I pau phawnaduna miyoibigi mamal yamlaba punsi kannanabagi punna ngasi phawba thabak tawminaduna lakli Chusampu district hospital gi lairiba 10-bed ICU ga mari lainana phongdokhibada ngasi phawba project asi leptana satharakibagi maramdi infrastructure leiba kaktana miyoibigi punsi kanma ngamloi miyoibigi mamal yamlaba punsi kanba haibisi thajaba clinical skill amasung
ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯗꯣꯛꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯂꯥꯌꯦꯡ ꯆꯠꯊꯃꯤꯟꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯄꯜꯂꯗꯨꯅ ꯃꯁꯥꯒꯤ ꯆꯍꯤ ꯊꯥ 13 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯄꯤꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯏꯄꯤꯂꯦꯞꯇꯤꯀꯁ ꯅꯠꯇ꯭ꯔꯒꯅ ꯁꯤꯖꯔ ꯍꯥꯏꯅ ꯈꯪꯅꯕ ꯂꯥꯏꯑꯣꯡꯅ ꯅꯥꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯄꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯗꯣꯛꯇꯔꯁꯤꯡ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯝꯒꯗꯕꯒꯤ ꯀꯟꯕ ꯉꯝꯍꯧꯈꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯊꯦꯡꯅꯔꯤꯕ ꯏꯁꯨꯁꯤꯡ ꯀꯣꯛꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯁꯤ ꯅꯥꯌꯔ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯅ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯁꯤꯡ ꯄꯥꯡꯒꯗꯕꯅꯤ ꯍꯥꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯍꯥꯟꯅꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯔꯤꯇꯥꯌꯔꯗ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜ ꯑꯃꯁꯨꯡ ꯍꯧꯖꯤꯛꯅ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯩꯕ ꯁꯦꯟꯠ ꯃꯦꯔꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯆꯥꯟꯁꯦꯂꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯄ꯭ꯔꯗꯤꯞ ꯁꯤ ꯅꯥꯌꯔꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯄ꯭ꯔꯗꯤꯞ ꯁꯤ ꯅꯥꯌꯔꯅ ꯐꯣꯡꯗꯣꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯅꯥꯒꯥꯂꯦꯟ, ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯤꯖꯣꯔꯥꯝꯒ ꯃ꯭ꯌꯥꯟꯃꯥꯔꯒ ꯁꯥꯡꯂꯕ ꯀꯤꯂꯣꯃꯤꯇꯔ 1793 ꯇꯥꯏꯅꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯅ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯄ, ꯋꯤꯄꯟ, ꯑꯦꯃꯨꯅꯤꯁꯟ ꯑꯃꯗꯤ ꯗ꯭ꯔꯒꯀꯤ ꯏꯁꯨ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯔꯤꯕ ꯉꯝꯈꯩ ꯄꯔꯤꯡ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯉꯁꯤ ꯐꯥꯎꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2018ꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,715, 2014ꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,994 ꯑꯃꯁꯨꯡ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯅꯕꯦꯝꯕꯔ ꯊꯥ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 2,333 ꯌꯥꯝꯂꯕ ꯗ꯭ꯔꯒ ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯄ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯧꯅ ꯐ꯭ꯂꯦꯒꯁꯤꯞ ꯄ꯭ꯔꯣꯖꯦꯛ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯥꯏꯈꯠꯂꯤꯕ ꯀꯂꯥꯗꯥꯟ ꯃꯜꯇꯤ ꯃꯣꯗꯦꯜ ꯇ꯭ꯔꯦꯗ ꯑꯦꯟꯗ ꯇ꯭ꯔꯥꯟꯁꯤꯠ ꯄ꯭ꯔꯣꯖꯦꯛ ꯑꯃꯁꯨꯡ ꯇ꯭ꯔꯥꯏꯂꯦꯇꯔꯦꯜ ꯍꯥꯏꯋꯦ ꯑꯁꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯗꯨꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯇꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯅꯣꯔꯃꯦꯜꯁꯤ ꯍꯟꯖꯤꯜꯂꯛꯅꯕ ꯃꯇꯝꯗ ꯑꯣꯏꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯐꯦꯗꯔꯦꯂꯤꯖꯝ ꯁ꯭ꯇꯔꯛꯆꯔꯒꯤ ꯃꯈꯥꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯗꯨꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯂꯝꯕꯤꯗ ꯂꯥꯛꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯈꯨꯗꯤꯡꯃꯛ ꯄꯥꯡꯗꯨꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯊꯦꯡꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒ ꯆꯠꯊꯔꯤꯕ ꯗꯤꯕꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯂꯣꯏꯁꯤꯟꯗꯨꯅ ꯑꯣꯄꯔꯦꯁꯟ ꯍꯧꯅꯅꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯏꯂꯦꯛꯁꯟ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯊꯝꯂꯛꯂꯤ꯫ ꯅꯥꯇꯩ ꯆꯥꯗꯕ ꯀꯟꯇꯦꯟꯠꯁꯤꯡ ꯊꯥꯒꯠꯂꯨꯕ ꯖꯦꯜ ꯌꯧꯈ꯭ꯔꯦ꯫ ꯁꯥꯁꯤꯟꯅꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯀꯥꯎꯟꯠ ꯁꯤꯖꯤꯟꯅꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯑꯃꯁꯨꯡ ꯐꯤ ꯊꯣꯡꯗꯕ ꯍꯛꯆꯥꯡ ꯎꯠꯄ ꯀꯟꯇꯦꯟꯠ ꯑꯁꯤꯒꯨꯝꯕ ꯃꯆꯥꯛꯁꯤꯡ ꯈꯛꯇꯃꯛ ꯊꯥꯒꯠꯄ ꯒ꯭ꯔꯨꯞ ꯑꯃꯗ ꯊꯥꯒꯠꯂꯨꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯁꯥꯒꯤ ꯆꯍꯤ 39 ꯁꯨꯔꯕ ꯅꯨꯄꯥ ꯑꯃ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯣꯔꯠꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯨꯟꯗꯣꯡꯕꯝ ꯁꯨꯅꯤꯜ ꯑꯄꯣꯛꯄ ꯃꯦꯘꯆꯟꯗ꯭ꯔ ꯀꯧꯏ꯫ ꯎꯆꯣꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯒ ꯄꯨꯂꯤꯁ ꯀꯁꯇꯗꯤꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯄꯤꯕꯤꯅꯕ ꯍꯥꯏꯖꯗꯨꯅ ꯀꯣꯔꯠ ꯑꯗꯨꯗ ꯄꯨꯊꯣꯔꯛꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯠꯀꯤ APPꯅ ꯀꯣꯔꯠꯇ ꯊꯝꯈꯤꯕ ꯋꯥꯐꯝꯗ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔꯒꯤ 10ꯗ ꯅꯨꯄꯤꯃꯆꯥ ꯚꯤꯛꯇꯤꯝ ꯑꯗꯨꯒꯤ ꯑꯄꯣꯛꯄꯅ ꯊꯥꯔꯛꯄ ꯋꯥꯀꯠ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯀ꯭ꯋꯥꯔꯤ ꯑꯣꯐꯤꯁꯔꯁꯤꯡꯅ ꯏꯟꯀ꯭ꯋꯥꯔꯤ ꯔꯤꯄꯣꯔꯠ ꯑꯃ ꯗꯤꯁꯦꯝꯕꯔ 9 ꯄꯤꯈꯠꯂꯛꯈꯤ꯫ ꯋꯥꯀꯠ ꯑꯗꯨꯗ ꯄꯜꯂꯤꯕ ꯋꯥꯐꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤ ꯊꯣꯡꯗꯕ ꯚꯤꯗꯤꯑꯣ ꯑꯃꯁꯨꯡ ꯐꯣꯇꯣꯁꯤꯡ ꯀ꯭ꯔꯦꯖꯤ ꯕꯣꯏ ꯀꯧꯕ ꯑꯃꯒꯤ ꯃꯤꯡꯗ ꯍꯥꯡꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯣꯁꯠ ꯊꯥꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯁꯟꯗꯣꯔꯛꯈꯤ꯫ ꯋꯥꯀꯠ ꯑꯗꯨꯗ ꯄꯜꯂꯤꯕꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯅꯕ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯑꯃꯁꯨꯡ ꯑꯗꯨꯒꯨꯝꯕ ꯀꯟꯇꯦꯟꯠ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯕꯇ ꯅꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯦꯖ ꯑꯗꯨꯗꯒꯤ ꯀꯟꯇꯦꯟꯠ ꯑꯗꯨ ꯈꯨꯗꯛꯇ ꯂꯧꯊꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯀꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯀꯥꯎꯟꯠ ꯑꯗꯨꯒꯤ ꯌꯨꯖꯔ ꯑꯗꯨ ꯏꯝꯐꯥꯜ ꯏꯁꯀꯤ ꯎꯆꯣꯜꯗꯒꯤ ꯑꯣꯏꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯗꯤꯁꯦꯝꯕꯔ 19ꯗ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯒꯠꯄ ꯉꯝꯈꯤ꯫ ꯃꯍꯥꯛꯄꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛꯅ ꯁꯤꯝ ꯀꯥꯔꯗ ꯑꯃ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ ꯑꯗꯨꯋꯥꯏꯗ ꯃꯥꯂꯣꯝ ꯑꯦꯔꯤꯌꯥꯗꯒꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯥꯁꯤꯟꯅꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯀꯥꯎꯟꯠ ꯍꯥꯡꯗꯣꯛꯈꯤ꯫ ꯃꯍꯥꯛ ꯑꯗꯨꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯀꯟꯇꯦꯟꯠꯁꯤꯡ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒ꯭ꯔꯨꯞꯁꯤꯡ ꯃꯍꯥꯛꯀꯤ ꯁꯥꯁꯤꯟꯅꯕ ꯑꯦꯀꯥꯎꯟꯠ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯌꯥꯎꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫
ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯐꯣꯇꯣ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯄ ꯁꯥꯁꯤꯟꯅꯕ ꯑꯦꯀꯥꯎꯟꯠ ꯁꯤꯖꯤꯟꯅꯔꯒ ꯍꯥꯡꯗꯣꯛꯄ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯤꯡꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ AFPꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯗ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯥꯡꯕꯨꯅ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗ ꯃꯁꯤꯒ ꯃꯥꯟꯅꯕ ꯁꯥꯏꯕꯔ ꯑꯣꯐꯦꯟꯁꯀ ꯃꯔꯤ ꯂꯩꯅꯅ ꯐꯥꯔꯨꯕ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯁꯥꯁꯤꯟꯅꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯀꯥꯎꯟꯠ ꯁꯤꯖꯤꯟꯅꯔꯒ ꯅꯨꯄꯤ ꯀꯌꯥꯒꯤ ꯐꯤ ꯊꯣꯡꯗꯕ ꯍꯛꯆꯥꯡ ꯎꯠꯄ ꯐꯣꯇꯣ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯒꯨꯝꯕ ꯍꯤꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯕ ꯐꯦꯁꯕꯨꯛ ꯒ꯭ꯔꯨꯞꯁꯤꯡꯗ ꯊꯥꯒꯠꯂꯨꯕꯒꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯐꯥꯈꯤ ꯀꯣꯔꯠꯇ ꯃꯈꯥ ꯇꯥꯅ AFPꯅ ꯊꯝꯈꯤꯕ ꯋꯥꯐꯝꯗꯤ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯊꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯟꯇꯦꯟꯠ ꯑꯗꯨ ꯊꯥꯒꯠꯆꯔꯕꯁꯨ ꯃꯗꯨꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄꯒꯤ ꯊꯕꯛ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕꯅ ꯃꯤꯑꯣꯏ ꯑꯗꯨ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯕꯒꯤ ꯃꯊꯧ ꯌꯥꯝꯅ ꯇꯥꯔꯤ ꯍꯥꯏꯈꯤ ꯀꯣꯔꯠꯅ AFPꯅ ꯊꯝꯂꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯃꯁꯨꯡ ꯀꯦꯁꯀꯤ ꯔꯦꯀꯣꯔꯠ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯁꯤ ꯃꯊꯪ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤ 5 ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯈꯤꯕꯅꯤ ꯍꯥꯏꯔꯤ ꯒꯣꯚꯔꯅꯔꯅ ꯕꯣꯝ ꯅꯣꯡꯃꯩ ꯀꯥꯞꯂꯛꯈꯤꯕꯁꯤꯡ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯐꯥꯗ꯭ꯔꯕꯗꯤ ꯐꯝ ꯊꯥꯗꯣꯛꯂꯒ ꯆꯠꯄꯤꯈꯤꯕꯅ ꯐꯔꯤ ꯈꯣꯏꯔꯝꯕꯣꯜ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯒꯣꯚꯔꯅꯔꯗ ꯈꯝ ꯊꯦꯡꯅ ꯋꯥꯔꯧꯔꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯖꯕ ꯍꯧꯔꯛꯂꯕ ꯃꯇꯨꯡꯗ ꯕꯣꯝ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯜꯂꯨꯔꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ PR ꯂꯩꯕꯒꯤ ꯋꯥꯟꯊꯣꯛ ꯌꯥꯎꯗ꯭ꯔꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯃꯥꯡꯕ ꯅꯠꯇꯦ ꯍꯥꯏꯔꯗꯨꯅ ꯅꯨꯄꯤꯁꯤꯡ ꯏꯃꯥꯁꯤꯡꯅ ꯁꯥꯎꯔꯛꯂꯕꯗꯤ ꯇꯧꯑꯣꯏꯗꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯗꯨꯅ ꯒꯣꯚꯔꯅꯔ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯣꯏꯒꯗꯕꯅꯤ IDPꯁꯤꯡꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕꯗ ꯕꯣꯝ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤꯕꯁꯤꯡ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯃꯈꯣꯏꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯧꯈꯠꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯒꯣꯚꯔꯅꯔ ꯐꯝ ꯊꯥꯗꯣꯛꯂꯒ ꯆꯠꯄꯤꯈꯤꯕꯅ ꯐꯔꯦ ꯍꯥꯏꯅ ꯈꯣꯏꯔꯝꯕꯣꯜ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯈꯣꯏꯔꯝꯕꯣꯜ ꯏꯃꯥ ꯀꯩꯊꯦꯜ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯐꯣꯔ ꯄꯤꯁꯅ ꯐꯣꯒꯥꯎꯆꯥꯎ ꯏꯈꯥꯏꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯌꯨꯝ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯂꯩꯐꯝ ꯂꯩꯇ꯭ꯔꯕꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯤ IDPꯁꯤꯡꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯂꯛꯈꯤꯕ ꯃꯐꯝꯁꯤꯡ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯆꯠ ꯆꯠꯈꯤ ꯑꯗꯨꯕꯨ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯐꯝ ꯇꯨꯔꯕꯨꯡꯗꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯆꯪꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯆꯪꯍꯜꯂꯛꯈꯤꯗ꯭ꯔꯦ ꯐꯣꯒꯥꯎꯆꯥꯎ ꯏꯈꯥꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯂꯨꯄꯥ 5,000 ꯃꯇꯦꯡ ꯄꯥꯡꯂꯝꯈꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠꯁꯤꯗ ꯐꯣꯒꯥꯎꯆꯥꯎ ꯏꯈꯥꯏꯒꯤ ꯃꯤꯌꯥꯝꯒ ꯎꯅꯗꯨꯅ ꯐꯝꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯄꯥꯎꯗꯝꯁꯤꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯈꯣꯏꯔꯝꯕꯣꯜ ꯏꯃꯥ ꯀꯩꯊꯦꯜ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯐꯣꯔ ꯄꯤꯁꯀꯤ ꯀꯟꯚꯦꯅꯔ ꯂꯥꯏꯁ꯭ꯔꯝ ꯃꯦꯝꯕꯅ ꯍꯥꯏꯈꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯂꯛꯈꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯆꯩꯔꯥꯛ ꯄꯤꯅꯕ ꯅꯨꯃꯤꯠ ꯊꯥꯖꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯝꯗꯝꯁꯤꯒꯤ ꯂꯩꯔꯤꯕ MLA 94 ꯂꯣꯠꯇꯨꯅ ꯂꯩꯔꯅꯨ ꯊꯣꯛꯂꯛꯂꯣ ꯃꯈꯣꯏ ꯄꯋꯥꯔ ꯄꯥꯏꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯨꯝꯕ ꯐꯪꯗꯅ ꯂꯩꯔꯤꯕꯅꯤ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤ ꯍꯥꯏꯕꯗ ꯍꯤꯞꯇꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯁꯨ ꯂꯟꯖꯦꯟꯅꯔꯤꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕꯤꯔꯣ ꯃꯗꯨꯗ IDPꯁꯤꯡꯒꯤ ꯑꯋꯥꯕ ꯈꯪꯒꯅꯤ ꯍꯧꯖꯤꯛ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯋꯥꯁꯛ ꯂꯧꯈ꯭ꯔꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯗꯅ ꯚꯣꯠ ꯂꯦꯞꯄ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯂꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯑꯃꯗꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯅꯁꯨ ꯚꯣꯠ ꯂꯦꯞꯄꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯕꯤꯒꯅꯨ ꯚꯣꯠ ꯌꯥꯎꯕꯤꯒꯅꯨ ꯁꯦꯜꯁꯨ ꯂꯧꯕꯤꯒꯅꯨ ꯅꯨꯄꯤ ꯃꯌꯥꯝ ꯄꯨꯟꯁꯤꯟꯅꯔꯒ ꯃꯗꯨꯒꯤ ꯂꯨꯞ ꯑꯗꯥꯒꯤ ꯂꯨꯞ ꯍꯥꯏꯅ ꯂꯩꯔꯒꯗꯤ ꯄꯨꯟꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯑꯃꯗ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯇꯨꯅ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯕꯣꯝ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕ ꯃꯐꯝꯁꯤꯡꯗ ꯑꯃꯨꯛꯇꯪ ꯆꯪꯗꯨꯅ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯂꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯗꯤ ꯉꯥꯛꯄꯤꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯂꯩꯕ ꯎꯗ꯭ꯔꯤ ꯈꯔ ꯂꯩꯔꯤꯕꯁꯤꯗꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯊꯝꯕꯒ ꯃꯥꯟꯅꯔꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ IRB ꯈꯔ ꯂꯩꯔꯤꯕꯁꯤꯁꯨ ꯁꯦꯞꯇꯤ ꯑꯣꯏꯗꯦ ꯃꯤꯒꯤ ꯁꯪꯒꯣꯏꯗ ꯗꯝꯕꯨꯔ ꯈꯜꯂꯒ ꯂꯩꯕꯅꯤ ꯐꯤꯕꯝꯁꯤꯗ ꯀꯨꯀꯤꯅ ꯕꯣꯝ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯗ ꯉꯥꯛꯊꯣꯛꯅꯕ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯗ꯭ꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯨꯀꯤꯁꯤꯡꯕꯨ ꯀꯨꯁꯤ ꯇꯧꯍꯟꯗꯨꯅ ꯊꯝꯂꯤ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯀ꯭ꯔꯥꯏꯝ ꯊꯣꯛꯂꯦ ꯍꯥꯏꯔꯒꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯀꯣꯟꯊꯣꯡ ꯁꯨꯃꯥꯡ ꯏꯃꯨꯡ ꯂꯦꯇ꯭ꯔꯤꯟ ꯐꯥꯎꯕ ꯈꯨꯔꯛ ꯍꯥꯡꯗꯅ ꯂꯩ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯒꯤ ꯋꯥꯊꯣꯛ ꯑꯣꯏꯔꯕ ꯐꯥꯎꯕꯗ ꯀꯔꯤꯒꯤꯗꯃꯛ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯔꯝꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏ ꯀꯥꯏꯔꯤ ꯃꯅꯤꯄꯨꯔ ꯀꯥꯏꯕꯗ ꯄꯨꯂꯞ ꯃꯥꯡꯃꯤꯟꯅꯒꯗꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯗꯨꯅ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯂꯧꯒꯗꯕꯅꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟꯅ ꯅꯨꯄꯥꯁꯤꯡ ꯑꯣꯠ ꯅꯩꯕꯒꯤ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈꯤꯕꯒꯤ ꯃꯥꯌꯣꯛ ꯊꯦꯡꯅꯈꯤꯕꯅꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯨꯄꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩꯇꯕ ꯌꯥꯗꯦ ꯃꯩꯔꯥꯁꯤꯅ ꯊꯦꯡꯅꯈꯤꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯦꯜꯍꯧꯃꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯄꯨꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯃꯤꯁꯅꯔ ꯂꯣ ꯑꯣꯏꯔꯝꯕ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯃꯊꯛꯇ ꯆꯤꯐ ꯚꯤꯖꯤꯂꯦꯟꯁ ꯀꯃꯤꯁꯅꯔꯗ ꯃꯈꯥ ꯇꯥꯅ ꯋꯥꯀꯠꯈ꯭ꯔꯤ
Masamaksu advocate oiribo Okram Newton Kumar Satlibasa Isigi July Taraga Marida Lengaki Manipur State Vigilance Commission gi Chief Vigilance Commissioner Matamadu Malengaki Commissioner Law Kibo Officer Magi Matata report complaint file Tokraba Matunda Nasisu Amuk complainant Asina Makatan Housing Commissioner Law Oidraba Officer Dugi Matata Chief Vigilance Commissioner Lama Anipan Wakat Siro Lama Bishin Krihari ngasi pisin kiba chirol adu mamang thakta pisin kiba complaint report adu gi reminder ni haibaga loinana right to information RTI eki makhata na hanglubada ehenbe information sing khara su phangle hairaduna submission tawkibaga loinana July 10 ga mari English ngani ga kun ga manga da complaint na phal tawkiba complaint adu gi status report cha pibina ba haijakibne hari ngasi pisin ki basirol aduda lainga ki commissioner law oiramba officer duna Manipur Human Right Commission MHRC gi joint secretary oina thabak tawkhrabasu amasum pharmacy gi oina official order sing thokrabasu mangon commissioner gi joint secretary oina appointment amata pi khiba leiti natragana competence authority singi report ta posting order na singbasu phangmangamde hainasu phongdokhi hari Hana Lenga ki Commissioner Law Oirambo Officer si Housing Manipur Information Commission da State Information Commissioner Oiribani have wapam su phongdok laduna RTI Act 2005 ki makhada phangba hen bi information singsu Chief Vigilance Commissioner da paudam khiyari RTI ki kuthang da hanglobu da phanglakpa pakum singda yumpham oiraduna file number 11/2002 law HRC patha sigi mapung phaba file notice singi certified copy sing phangle haraduna file notice sing asida file asigi noting horakpadagina kwaidigi ikon konna entry tawba phaw yorakhi file noting sing asi lenga kilo en legislative affairs department ki wakat asiga mari lengna phangbane hari RTI kuthangna pirakpa pakhom ni yorakpa file noting sing asida proposal amata yawdabaga loinana post asigi damak draft tawba ayaba piba approval concurrence natragana lenga na March kuntra English ngani taraga mata thoki order number 11/2002 law HRC pat asiga mari leinana file noting singa sida karimata phangde ha wapam su phongdokli hari Burma News International ki phangba update masang tang memna tentak na thamjagi Myanmar junta na wetland township ta year strike chathaduna yamdrabda miyoi mapan hatkhre hari hairibis subnagi sahi mari khakta ngariba angang yauna asiana nangki hari hojikti civilian sing target tawba loinana active fighting zone nataba sing dasu attack tawba hawre haba wafam yauna pali